ngasi phong tongan sifong singdigi amasum thokiba thawdo wathok singdigi maruoib I pausang khonggocharaga Manipur top channel gi maikei digi thamjagi ahanbada haudam leirakta red zone lauthokpa leite Imphal West District Administration asinduna district asida sathariba COVID-19 mass testing drive ki humni sanba numit June ahum kaisam thong haudam leirak ki community hall da haudam leirak task force kusamnaduna satakhiba mass testing adugi result positive oiba masing na negative oiba masing digi henbadagi laikai si red zone oire haina laukthokre haina Facebook ta thagat naraglibasi yumpham yaudabani haudam leirakta red zone laukthokpa leite haina haudam leirak development committee gi assistant general secretary TS Hari Sharmana thadorappa sirol amana phongdoragli satakhiba mass testing drive aduda miyoi maudraga manga test tawki maduda miyoi taret positive oiki positive oikiba taret adugi manungna marina haudam leirakta gini aduga ahumna atopa lekai digini maram asina yumpham yaudaba wafam kaya Facebook WhatsApp kumba social media gi platform da thagalakpa asina lekai asida mi paiba madi aki pokhale oidaba pau thagatpa miyam da akiba pokhalibising asi logi matungina action lokhat piu haina mari leinaba authority singi pungning sing sinjari haina su serol aduna su makhatana pali Sarkar ki policy oina 10 amadi 12 ki parikya cancel tawbada khut thingchuluba ngamde haina Bombay High Court na ruling pikre Central Board of Secondary Education CBSE amasung Council for the Indian School Certificate Exams CISSCE na conduct tawduna pangthokani haina mangjonuna tentative schedule lauthokraba class 10 amadi 12 ki board examination parikya sing cancel tawkibadu sarkar gi akhanaba policy amana cancel tawkibini masigi matangda kona khut thingjuluba ngamde haina Bombay High Court na ruling pikre haina agency tagi phangma paw amanasu makhatana phongdorakli amaromdana COVID-19 gi ani suba web mai pakna mayokna bangamle third wave ki sem sagadabani Niti Aayog Leba asida COVID-19 gi ani subok wave na thwan ba asiana thokpigi sang hantarakpa sina wave asi mai pakna lanthengna bangamle haiba takle sahi nauribana ha singde hena khudong thiningai oibi yai haina thajanariba ahum suba wave mayongna na ba sem sabigi matam oire haina Niti Aayog ki member BK Sarasvatana phongdokre Sarasvatana makhatana hai leba asigi epidemiologist na piba section warol gi matung ina sai asigi September amadi October manungda sahi nauribana ha singde hena khudong thiningai oibi yai haina thajanariba COVID-19 gi ahum suba web leba asida mayokna bi yai hairi phibam asida mipung khudima COVID-19 gi vaccine kapthoktuna laiset asidagi ngakthokna ba khonagadabani mamang sahida COVID-19 gi ahan ba web thengnar ba matung sahi asida thengnariba COVID-19 gi ani suba web ki lan asi mai pakna thengnare haina lobu yare masimangna haukiba sayol kharagi manung asida laiset asina sowan bagi sang so handarakli laiset asi thengnana ba laiba asigi science and technology gi mapangal kangkat handuna medical oxygen amadi atai hidak langthakna singba hana walamba polam kya su marang kaina puthukpa ngamle laiba asigi state pumada oxygen gi awatpa lehendana ba railway amadi lanmi gi mating lauduna honari Mang na hai nong muna miyoi lak mari gi sang na positive oirak padigi singtha ningai oiba mongda supnatagi lak 1.3 da hantarakle haukiba sahida laiba asina COVID-19 mai pakna thengna khiba aduna su laiset asigi ani subu web lakani haibigi section thorangdi adumak lakhatuna lakhibani adubo ka hena tamthirakpa yai haibidi thajarudabani hainasu pausna meksingna pali atopa paw manamo sapsaba khudam phangdabana maram oiraga Aliens spacecraft ni haibalangani US military personnel singna hawkiba sahi khara sida US ki samudra gi sarukta thengnakiba angakpa thabak thawong sing kya dugi matangna haujuk phawbigi oina sapsana thijinba ngamdabana maram oiraga thawong sing adu airline singna sadakhibani haibalangani amadi jahaz ki masak manba posak sing leng otpa tawribadu aliens spacecraft ni haibisu sapsaba khudam leitabani na aranba oigani haina report singna phungdoknaragli Scientists sing thawong sing adugi matangna yamna kana thijinbagi thabak sing sathari isingi sarukta Pentagon na ukhiba vessel adu atopa vessel singa manadaba ama oiri vessel adu atopa leiba ki oiramba yai haina atopa scientist kharana phundoknarakli haukiba sahi kunlom masida angakpa thawdok chamga kun hena US amadi masigi akoibeda thokre thawdok sing adu aliens technology gi oiramba yai haina
maikei kyadagi phungdoknaraklabsu madugi sapsaba khudam phangba ngamdri amaramda thaudoksing adu matau karamna thoklibano haibadu khangba ngamdri China natragana Russiana makhoi hypersonic technology sizinabadagi asiguma makhalgi thaudoksing asi tholakpa oiramba yai haina senior scientist amana phungdorakli hiramsigi matangda lakliba June 15 phawbagi manungda classify oiba report ama fongnaba sem saba loire hawkiba sahidasu hana thengnakhidaba aircraft makhal amana US Navy ship amada akai atoi thonana bo hotnaba manbagi saktam thengnakhi nongtha amadi isingi sarukta asigumba makhalgi thawgongsing toina thengnarabasu kangphalgi saruksingdadi thengnadri mayamna UFO hairagasu khangnariba posaksing adu oiramgadra haina paumisingna hangkiba amada scientistsingna madugi chapsaba pakhom pibegi mahutta hiramasigi matangda kanna thijilli haina phungdokpa laikhre United States military gi maikaidigi ising amadi nongthaki sarukta thengnariba manadaba thawgongsing amadi posaksing aduga unidentified flying object haina describe tawigi mahutta unidentified aerial phenomena haina describe tawkhre haina spaw mana makhatana phungdorakli ado mayamna ngningai heba thawdo ama oire mayamgi wakhalon su phungdok piramo haina channel sigi makai yamna laibak thiba tentakpa pawng katanga grenade ama pokhairakpadigi anga ahum sire ani sokle Pakistan ki khanung sup thangba sarukta leiba cemetery amada taaduna leiramba hand grenade ama cemetery adugi manak nakna sanakiba angang singna sanapor oiraboi ningduna khungatlaga sanarubada soibadigi pokhairakuna anga ahum sikhibaga loinena ani aso apan nanghanikre haina police ki maikaidigi phungdorakli atopa pawamanamo police personnel ahum suspend tawkre Uttar Pradesh ki Sultanpur district leiba village amada accused ama police custody da sikhibadigi station house officer ama sub inspector ama amasum head constable ama suspend tawkre misi edugi matangda prop amasu order tawkre amasum ASP Sultanpur Bipin Mishra gi matungina masagi sei 35 suraba Rajesh Kori me 38 da sahi 35 gi nupi masa ama kidnap tawbigi marala book tawki makhoi anima Kodewar Police Circle na Kuanba Jagadishpur village tagini makhoi anni yanaduna Rajesh ki dukan leiba Ayodhya da senki makhoi yum sakisa numita Sultanpur da purakhi nupi masa adu statement lauraba matungda mayum da halanki amasum Rajesh puna lockup da thamki Rajesh masa nungairaktabadagi community home center amada pukhi mak sagol senumiki numidangna center adu sikhi amasum yam hauji ko inadi pawsi matang ase lusinjarage aduga pathoksa gibla soikibalan hiba kya yarsu myam ngak pigani aduga soi dana myam la anaw noba e pawsin myam update pijarakige haina Manipur top channel gi mekedi thamjari amasum yam hauji si COVID-19 gi matam oibnina COVID-19 sidagi myam lapna reminasi aduga hairiba sakarna piriba guidelines SOP sing ngana satminasi haina su Manipur top channel gi mekedi thamjari and thank you